Hello everyone, ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯤꯕꯥꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯦꯅꯦꯜꯁꯦ ꯉꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯦꯀꯣ ꯉꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯕꯜ ꯆꯠꯂꯨꯗꯣꯏꯅꯦꯕꯀꯣ, ꯊꯥꯕꯜ ꯆꯠꯄꯗꯒꯤ ꯍꯧꯗꯣꯏꯅꯤ꯫ ꯑꯗꯣ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯁꯨꯅꯥꯏ ꯖꯨꯔꯥꯈꯨꯜ ꯍꯥꯏꯕ ꯃꯐꯝꯁꯤꯒ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯇ ꯌꯦꯡꯕꯤꯔꯣ꯫ ꯑꯗꯣ ꯍꯣꯔꯦꯟ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯖꯔꯒꯦ꯫ ꯃꯌꯥꯝ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝ꯫
ꯃꯃꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯁꯦꯟ ꯑꯩꯈꯣꯏꯒꯤ ꯂꯣꯌꯥꯡ ꯑꯃꯅꯁꯨ ꯂꯨꯄꯥ 1,000 ꯃꯥꯡꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯁꯣꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯝꯇ ꯆꯦꯛꯁꯤꯟꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯑꯁꯤ ꯆꯣꯡꯗꯕꯤꯗ ꯒ꯭ꯔꯥꯎꯟ ꯔꯨꯝꯗ ꯂꯦꯞꯅ ꯂꯩꯕ ꯅꯍꯥꯔꯣꯜꯁꯤꯡ